ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡꯃꯤꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯎꯕ ꯌꯥꯗꯦ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯕꯨ ꯎꯔꯕ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯅꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤꯅꯤ, ꯀꯅꯥꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯁꯤꯜꯂꯤ꯫ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ, ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯠꯄ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯆꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯅꯨꯕꯨ ꯍꯦꯛ ꯎꯕ ꯃꯤꯠꯀꯨꯞꯇ ꯆꯅꯨ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯪꯒꯣꯏꯕ, ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯆꯅꯨꯗ ꯈꯝꯕꯟꯕ ꯐꯠꯇꯕ ꯍꯦꯃꯟꯈꯤꯕꯅ ꯆꯅꯨꯗꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯇꯣꯝꯕꯤꯁꯤꯃꯗꯤ ꯃꯆꯤꯡ ꯌꯥꯝꯅ ꯐꯠꯇꯦꯍꯦ, ꯃꯅꯥꯛ ꯍꯦꯛ ꯆꯪꯉꯨꯔꯕ ꯈꯨꯖꯤꯟꯅꯕꯨ ꯈꯣꯠꯄꯋꯣ, ꯑꯄꯥꯏꯄꯣꯠꯅ ꯈꯔ ꯊꯣꯝꯃꯛꯄꯋꯣ, ꯍꯥꯠꯇꯣꯛꯄꯁꯨ ꯄꯥꯝꯃꯨꯏꯗꯣ꯫ ꯍꯣꯏꯗ, ꯈꯔ ꯂꯩꯔꯒ ꯃꯥꯏꯅ ꯌꯥꯖꯔꯛꯁꯅꯤ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯍꯥꯏ ꯅꯨꯄꯤ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯗꯣ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯂꯒ ꯊꯝꯕꯤꯌꯨꯀꯣ, ꯃꯥꯅ ꯑꯄꯥꯝꯕꯗ ꯄꯤꯕꯤꯌꯨꯀꯣ, ꯅꯣꯏ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧꯗꯨ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯆꯅꯨ ꯁꯦꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯆꯅꯨꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ, ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯕꯨ ꯀꯦꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯗꯨꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯆꯅꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯀꯞꯇꯅ ꯂꯩꯕꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯩꯄꯥꯛ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯎꯔꯝꯃꯤ꯫ ꯃꯩꯄꯥꯛꯅ, ꯃꯔꯨꯞ, ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯍꯟꯗꯛ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯒ ꯄꯨꯔꯛꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨꯔꯣ? ꯂꯥꯟꯃꯤ ꯑꯃꯅ, ꯃꯥꯅꯤ ꯃꯔꯨꯞ, ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯄ ꯅꯨꯄꯤꯈꯩꯁꯦ ꯀꯣꯅꯨꯡꯗꯕꯨ ꯄꯨꯔꯛꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯎꯕꯗ ꯑꯗꯨꯝ ꯍꯔꯥꯎꯕꯅꯤ, ꯃꯁꯤꯃꯗꯤ ꯍꯔꯥꯎꯕꯁꯨ ꯎꯗꯦ, ꯑꯗꯨꯝ ꯀꯞꯇꯅꯗ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯔꯨꯞ, ꯅꯨꯄꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦꯗꯨꯅꯤ, ꯃꯁꯤꯃꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏ, ꯑꯗꯨꯒ ꯑꯃꯅ ꯅꯣꯛꯅꯤꯡꯉꯤꯗ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ? ꯀꯃꯥꯏꯅ ꯑꯗꯨꯗꯤ? ꯈꯪꯗꯦ, ꯅꯨꯄꯤꯁꯦ ꯁꯦꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯕꯩ ꯋꯥꯅꯤ, ꯅꯤꯡꯊꯧꯕꯨ ꯆꯪꯉꯛꯑꯕ ꯑꯄꯥꯏ ꯄꯣꯠꯅ ꯍꯦꯛꯇ ꯊꯣꯝꯃꯤ ꯍꯥꯏ, ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯅꯤ ꯀꯥꯏꯅ ꯍꯦꯛꯇꯁꯨ ꯇꯧꯏ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯅꯨꯄꯤꯁꯦ ꯍꯥꯠꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯨꯛ ꯐꯖꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯔꯨꯞ? ꯌꯦꯡꯉꯨꯅꯦ, ꯀꯞꯄꯗ ꯐꯥꯎꯕ ꯑꯁꯨꯛ ꯐꯖꯔꯤꯁꯤꯅꯗꯤ ꯍꯔꯥꯎꯅ ꯂꯩꯔꯗꯤ ꯀꯌꯥꯝ ꯐꯖꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯁꯨ ꯄꯥꯝꯃꯨꯗꯅ ꯍꯥꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯁꯤꯅ ꯌꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯑꯣ, ꯑꯗꯣ ꯃꯔꯨꯞ, ꯅꯨꯄꯤꯁꯦ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯆꯅꯨ ꯀꯧꯕꯅꯤ꯫ ꯃꯔꯨꯞꯇꯤ ꯀꯣꯅꯨꯡꯗ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ꯫ ꯑꯗꯣ ꯃꯔꯨꯞꯄꯨ ꯀꯣꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯍꯟꯗꯛꯇꯤ? ꯍꯟꯗꯛꯇꯤ ꯈꯔ ꯀꯨꯏꯅꯗꯤ ꯂꯩꯈꯤꯗꯧ ꯃꯥꯜꯂꯤ, ꯂꯥꯟꯃꯤ ꯑꯅꯧꯕꯁꯤꯡꯗꯣ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯕꯤꯒꯗꯕꯅꯤꯅ꯫ ꯑꯣ, ꯃꯔꯨꯞꯇꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯏꯅꯤꯡꯊꯧꯅꯁꯨ ꯌꯥꯝꯅ ꯆꯥꯟꯕ ꯍꯥꯏꯔꯤꯈꯩꯁꯨ ꯄꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ꯫ ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯦ꯫ ꯀꯥꯏꯗꯩꯅꯣꯗ ꯃꯔꯨꯞ, ꯃꯔꯨꯞꯅ ꯄꯪꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯩꯄꯥꯛꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯕ, ꯄꯥꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯩꯄꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥ, ꯂꯥꯂꯣꯡ ꯀꯌꯥ ꯇꯥꯛꯅ ꯇꯥꯛꯅ ꯆꯅꯨꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯩꯄꯥꯛꯀ ꯆꯅꯨꯒ ꯃꯤꯠꯆꯥꯟꯅꯕ ꯃꯤꯠꯀꯨꯞꯇꯒꯤꯗꯤ ꯃꯥꯏꯀꯩ ꯑꯅꯤꯗ ꯅꯨꯡꯁꯤꯅꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯩꯄꯥꯛꯅ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈꯤꯕ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯂꯥꯟꯃꯤ ꯑꯃꯅ,
Marup, kari khalibuno duda. Kaisu khandeda, sum phamlamliba haiduni. Ado marupna phamagalay mafamse. Maharani Januna uba mafamduda phami. Yengbusu adum yengnarak lairami. Nate noyanigi sibo tapna ngaw he nangsu. Atabana takraga ningthogi na kong yaukini. Ado maro. Aisu gyan tari. Magi matawse sum khanjiluraga yamna nushibam phawri. Aise Maharani Januse nushibam mali. Aduna amuk sukhali. Tumina puraga chatkrasirana. Marupnabu nushirabadi ai marupki mateng pangine. Iningthaw kanganna Maharani Januse marupna puraga sengkrone. Madugi mikupto laklabadi ai marupta soidana hairaki. Hoi marup, aina marupki mateng soidana pangni. Ado ai amu chatlage ko nang yengna horo. Lanmi adudi mai pakta apaba marup saramlaga ningthogi manakta chatlami. Lanmi nang na harise chumdi chumle ko. Asengmani ningthaw thajadragana hojimo yengbirujo. Lanmi nang na haribaduna achum oiramlabadi ningthaw aingonda pausi purakpagidamak aina nangi awaman soidana pigani. Madubuni nanai aina pamjarisi. As sanadi soidana pirakani ai khangi. Ningthaw adu yam sauna magi nupi atombi Janugi manakta chatkirami. Somdana Januna Lanmi mai pakta mabu lauthopiyo haina thongnawdogi ingit kaya tawringai ningthaw changlaklami. Janu khangpre khangi aduga ningthawna thongnawdogi yenglakpada Lanmi mai pakto lairamki. Mai pakna ningthaw sidi koromdoino khangrabasana. Aina nangbu nungaina aigi Maharani oyo haiduna puraklaga nangdi ningthaw ai udringaida thongnawsida aigi Lanmiga iranga yengnadana irang tawriba oire. Ningthaw aduna Janubu phubiba mangak sametuna hatki tawbadu Lanmi mai pakna thongnawdagi urami. Madu ubada Lanmi mai paktu mai hangna sauduna kona kari tholakani phawba khanthadana Janu ganba laktuna ningthawbu laktana inthuraga kadu puna thajalamlaga Janubu puduna konunggi sagol tongduna chenkhirami. Mabani na chenkhibadu mabuk phattaba Lanmi aduna uhaurami. Kaino sidi mai paka Maharani Janugani ne. Iningthawdi ayamuta yenglukige. Sana lupa phanglamdai sida karino tawrisina. Hai thong hang kana kana lei. Lanmi mai pak phaw aigi nupi puduna senkre. Kana kana lei mabani phawne. Iya mi usittaba aigi nupibu mullaga pukhraga aibu ka sida thong lonsilaga thanamba. Kana kana lei thong si hangu haibani ne. Lanmi duna thong hangi. Iningthaw mabani senkre ne. Iningthawna thadok pikriro. Hai gadha thong si hangbada aduk kuina matam si changro. Nangak samse thatlatlage nak. Ai siri ningthaw. Atai Lanmi singuraga mabani phangnaba tanawjo. Chalo. Mabani bu hek phaba ngamba mido aina sana khawjaw pigani. Chalo thuna. Hoi ningthaw. Sana khawjaw pini. Lanmi sa lao. Lanmi mai pakna iningthawgi nupi atombi puraga senkre. Iningthawgi athangni pharusi lao. Kari iningthawgi nupibu puraga senkraiba. As masak phajabani he atombiduni angang oire. Lao he karomdabu chelamdoino. Lanmi mayam ama mai paka Januga tanaba tholaklami adubu maigai karomna chenkhibano khangdabana tanaba phanglamde. As karomna senkribano khanghawdreni. Soida leiba mi kanamtanasu uhaudramali kamai tawni side. Aswaida phamlaga leirusi horen thenga kana hanjinsi aduga phangdren haira loireda. Adu yaroine mabani phadaba yadene. Hek phaba phangnaba aikoi sana mayam ama phangdoinine. Adudi mataw karamna moi anine senkhibada sana mayam ma yaukibro haise. Yaude iningthawna sana khawjaw pinina haribani. Adudi kasai harakpo yadro lao he sagolgi khongulisi. Aikoina kawridabadi aikoina phadoi tanaribase mai pakniko
ꯁꯖꯤ ꯑꯩꯈꯣꯏꯅ ꯅꯣꯡꯁꯥ ꯐꯥꯅꯕ ꯇꯥꯟꯅꯕ ꯇꯥꯔ ꯇꯣꯛꯀꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯟ ꯍꯩꯕ ꯂꯥꯟꯃꯤ ꯑꯀꯟꯕ ꯄꯨꯔꯒ ꯆꯠꯄꯅ ꯐꯅꯤ. ꯀꯤꯃꯜꯂꯦꯍꯦ ꯅꯪꯁꯨ. ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝꯃꯤꯁꯤꯕꯨ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯒ ꯃꯩꯄꯥꯛꯇꯣ ꯍꯥꯟꯅꯗꯧꯅ ꯀꯟꯗ꯭ꯔꯕꯅꯤ. ꯃꯥꯅ ꯍꯦꯛ ꯃꯍꯥꯔꯥꯅꯤ ꯆꯅꯨꯁꯦ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯄꯨꯔꯥ ꯁꯣꯟꯈ꯭ꯔꯕꯅꯤ. ꯋꯥꯊꯤꯗꯤ ꯅꯪꯁꯨ. ꯑꯁꯦꯡꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯄꯥꯛꯁꯦ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯐꯥꯒꯦꯗꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯗꯣ ꯍꯥꯟꯅ ꯐꯥꯒꯗꯕ. ꯍꯦꯛ ꯐꯥꯕꯒ ꯍꯦ ꯃꯩꯄꯥꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ. ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯆꯅꯨꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯩꯄꯥꯛꯇꯣ ꯃꯥꯗꯤ ꯀꯞꯄꯒ ꯃꯥꯗꯗꯤ ꯍꯥꯠꯄꯤꯒꯅꯨ. ꯑꯩ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯆꯔꯦ. ꯑꯩꯕꯨ ꯐꯥꯕꯤꯔꯣ. ꯏꯅꯅꯦ ꯀꯞꯄꯒ ꯂꯩꯔꯗꯕꯅꯤ. ꯑꯗꯨꯝ ꯀꯥꯟꯗ ꯃꯩꯄꯥꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯥꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯅꯦ ꯄꯨꯔꯛꯀꯗꯕ. ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯅ ꯍꯔꯥꯎꯗꯅ ꯁꯅꯥ ꯈꯧꯖꯥꯎꯗꯣ ꯁꯦ ꯂꯧꯔꯣ ꯅꯣꯏ ꯌꯦꯟꯅꯖꯔꯨꯔꯣꯅ ꯂꯪꯁꯤꯜꯂꯛꯀꯗꯕꯗꯣ. ꯑꯁ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯗꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯦ. ꯂꯥꯎ ꯐꯥꯔꯨꯁꯤ. ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯩꯄꯥꯛꯀ ꯆꯅꯨꯒꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯐꯪꯂꯝꯗꯦ. ꯁꯣꯝꯗꯅ ꯆꯅꯨꯒ ꯃꯩꯄꯥꯛꯀꯗꯤ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯩꯄꯥꯛꯅ ꯃꯩ ꯍꯧꯗꯨꯅ ꯆꯅꯨꯒ ꯃꯩꯄꯥꯛꯀ ꯋꯥꯔꯤꯗꯤ ꯁꯥꯅꯕꯗꯤ ꯉꯝꯗꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ. ꯃꯩ ꯇꯤꯛꯂꯝꯃꯤ. ꯊꯦꯡꯂꯛꯂꯕꯗ ꯆꯅꯨ ꯃꯩꯄꯥꯛꯇ ꯉꯥꯊꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕꯅꯣ. ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯕꯨ 이닝ꯊꯧꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯀꯣ. ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯍꯥꯏꯔꯨꯔꯤꯒꯦꯗ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯍꯌꯦꯡ ꯌꯧꯔꯕꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯥꯛꯑꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯍꯥꯠꯂꯕꯁꯨ ꯐꯖꯅꯗꯤ ꯍꯥꯠꯂꯔꯣꯏꯁꯦ. ꯁꯣꯝꯗꯗꯤ ꯄꯥꯎꯁꯤ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤꯕꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ. ꯅꯤꯡꯊꯧꯁꯨ ꯐꯨꯔꯒ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯎꯅꯔꯝꯃꯤ. ꯃꯤꯁꯤꯡꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕꯅ ꯂꯥꯟꯃꯤ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯆꯠꯂꯣ. ꯃꯣꯏ ꯑꯅꯤꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯎ. 이콧 배나 막각 깎두나 핫게. 이야, 이까이크레다고. 리박 미야마 망다. 아이기는 삐마얌 시기마 망다. 라오해, 이닝 더우세 마이 하우준 싸우그래. 아이코이도 못다이나라니. 마이 박두수 이닝 더우기는 삐시났다디 레이더브라 캉디. 떠보부디 하나그 닝 더우기는 삐두부디 바부디 파자부디. 마사 망아 레이르수 아dum 빰거든 마사. 아이수 ꯄꯥꯝꯕꯗꯤ ꯄꯥꯝꯂꯤꯕꯅꯤ. ꯁꯤꯕꯒꯤ ꯇꯨꯃꯤꯟ ꯂꯩꯕꯤꯕꯩ ꯋꯥꯅꯤ. ꯅꯣꯏ ꯃꯕꯥꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯐꯥꯔꯒ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯛꯀꯅꯨꯀꯣ. ꯀꯔꯤꯒꯨꯝꯕ ꯐꯥꯔꯒ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯗꯣ ꯁꯅꯥꯅ ꯃꯔꯦꯞ ꯊꯨꯝꯅ ꯄꯤꯒꯅꯤ. ꯑꯗꯨꯒ ꯀꯣꯅꯨꯡꯁꯤꯗ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃꯁꯨ ꯍꯥꯞꯀꯅꯤ. ꯃꯌꯥꯝ ꯂꯥꯛꯑꯣꯍꯦ, ꯈꯔ ꯊꯨꯅ ꯆꯠꯁꯤ. ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯃꯩꯄꯥꯛꯇꯣ ꯇꯔꯥꯏ ꯐꯥꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ. ꯂꯥꯟ ꯀꯌꯥ ꯉꯝꯗꯨꯅ ꯂꯥꯛꯂꯕ ꯂꯥꯟꯒꯤ ꯂꯂꯣꯡ ꯍꯩꯕꯗ ꯂꯣꯏꯔꯕ ꯃꯤꯁꯛꯅꯤꯀꯣ. ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯥ ꯃꯊꯟꯇꯅꯤ, ꯑꯩꯈꯣꯏꯒꯤꯅ ꯃꯤ 500ꯒꯤ ꯃꯊꯛꯇꯅꯤ. ꯁꯤ ꯐꯥꯎꯕ ꯂꯥꯟꯃꯤ ꯗꯃꯥ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ. ꯑꯗꯨꯗꯤ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤꯀꯣ. ꯂꯥꯛꯑꯣ. ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ. ꯆꯌꯣꯜ ꯐꯥꯔꯛꯂꯤ. ꯃꯩꯄꯥꯛꯀ ꯆꯅꯨꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯃꯩꯄꯥꯛꯀꯤ ꯂꯣꯠꯐꯝ ꯈꯪꯂꯛꯂꯝꯃꯤ. ꯂꯥꯟꯃꯤ ꯑꯃꯅ ꯃꯁꯤꯒꯤ ꯎꯃꯪꯁꯦ ꯀꯣꯏꯁꯤꯟꯁꯤ. ꯀꯔꯥꯏꯗ ꯆꯦꯟ ꯌꯦꯡꯉꯦ ꯃꯩꯄꯥꯛ ꯅꯪ? ꯂꯥꯟꯃꯤ ꯈꯔꯅ ꯑꯃꯨꯛ ꯆꯨꯝꯂꯦꯀꯣ. ꯃꯩꯄꯥꯛꯀ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯎꯃꯪ ꯑꯁꯤꯗ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ. ꯆꯨꯝꯂꯕꯅꯤꯅꯦ. ꯁꯟ ꯆꯦꯟꯕ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯅꯤꯗꯣ ꯎꯃꯪꯁꯤꯗ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯕꯁꯦ ꯎꯔꯕꯅꯤꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯀꯣꯏꯁꯤꯟꯁꯤ. ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ. ꯄꯥꯝꯃꯨꯏꯗꯀꯣ ꯃꯩꯄꯥꯛꯁꯦ. ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯁꯤꯗꯧꯔꯕꯅꯤꯀꯣ. ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯁꯨꯛꯊꯤ ꯍꯦꯛ ꯊꯤꯗ꯭ꯔꯤꯁꯤ. ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯗꯤ ꯅꯨꯄꯤ ꯐꯪꯗꯕꯩꯅꯤꯗꯅ. ꯌꯥꯁꯨ ꯌꯥꯔꯕꯤꯔꯛꯇꯕꯒꯦ. ꯃꯩꯄꯥꯛ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯉꯁꯤ.
wathi tau leiranu tabanimak nupi phangdaba ngaktani lanmi mayamduna umang adu loina koisin khirami maipakti hanadagi tawrakadaba singnu khangbana charabu uzaw ahoba amatiduna janubu lotsilami aduga mafam khuding tamtiraba langkaya thakduna januga lotuna laikhirami ibung karigumba aise ningthawna amu khudum changan leirapati aibu mikum aduda ibungi khut mangda hatpiyuko ai amuk hana ningthawdugi nupi oiba ngamloi adugi mahut sikibani hena phai janu hojikti nangidamakta ai leirisiri aigi thawai tharasu aina nangbu mafam chana naningtamna thambiramgani hojikti nang yaudana maningtamna hingba punsidu pamchi ai nangi nanakta punsi supa harau nusina leibadu pami nang mayam nusiye bo aisu pami janu langano tumina leyo sagolgi makhol tarisinadi lanmising mafamsida yaurak lai takpani ai yamna kiye bo kiganu janu ibani hingmina sairapadi aina haiba iluko hoi ibu ai ingi ai ibu nga hingmina ba pami onthokna haina lotlida natraga mabani dubu kainaga sakra jalo lanmi mana uima sire kaidawragene lindaga chiebro kana kana no amukta yenguni he oh yo 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 ima sire karino sibo lanmi singdu maipakna thaklamba tamthiraba lang kayana yungba thinba thomba komda puthaduna makhong makhut tekpa kayama tawrami aikhoibu maipaktubu thikisi haribro thigedabani matanda nangam yabro ay chelo he aidi phawdu aikhoi halani changba ngamdau mandi natai sadani sidi sarukpudi hingobuna phai lanmi khara amadi asokpa asiba puduna hankre adubu khara amadi sangsilami phanayamni thingjilakpana mamsinkre aduna lanmi singdu mai hongduna mafam mafamda magi mi pusinaduna numidang adu lelami jano nangbu warabo wadi ibung nei nakta leiri kaidi ibani umungsidagi nathokduna chalhobana phani hayeng yaukrabadi lanmi hena masing yamchilani ibung adudi mataw karamna mafamsidagi nathokani numidangi matamga oibane adu jano miku khara tum ai sumbigi maipakna janubu sumbiduna tumhallami januna isisina tumthakibadu janubu fazana thambiramlaga maipak khuta thangsang paiduna tholaklami aduga lanmi singdu tumthaba tanja yenglaga amam to oina maipakna tumin satlaga hatlami ngayak leiraga lanmi ama yamkina pakhada laurai lanmisa michinga sina leinero maipakna lanmi kaya tumina hatpa hore he lanmi ataina aikhoigi maraktagisu moi ahum leiramche mayam tichilo kulai chena painasi maipakna nayum danakro agi kuta thawai mangning drabdi lanmisa korum dagino wana lamrei sibo hayeng inung ngalakpada umang asida lanmi amata uhalamgano aina hana hayaurisini aina haiba indrabadi noi amata lemna tharoi he lanmi mana maipakse nupi sigak takta भूत पु ओलब्र खंगदे अदुगा आइना इनिंग थौदा हाइदोकपने से खंगलम मंत्रने माबा माइपाकना लानमी सिंगदा चटकिना बाहाइरमलगा जानुगी मनाक्ता अमुक लाक्लमी जानु angang macha amagum uzaw adugi ahob manungda tumlami maipak janu na nusina tumlibadu mitkupta na yengta na laikre asum na nong ngalakli janu na mikap tolakpada maipak janu wasena zaduna lairambadu ubada janu yamna harau jarami ibu nang tumdraba ai wasena duna adum lairabra tumji nang udum sena duna laire idi janu as adudi warani nang amuk tumo ay amuk sumbigi ibu nang na ibu sumbi bagi matam slakini ado
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯝꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯕꯨꯡ, ꯃꯇꯝꯗꯣ ꯂꯥꯛꯄꯒ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯅ ꯁꯨꯝꯕꯤꯒꯦꯀꯣ. ꯑꯗꯣ ꯏꯕꯨꯡ, ꯏꯕꯥꯅꯤ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯍꯟꯗ꯭ꯔꯤꯕ꯭ꯔꯥ? ꯃꯣꯏꯅ ꯍꯟꯗ꯭ꯔꯗꯤ ꯏꯕꯥꯅꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯄꯥꯟ ꯊꯣꯛꯀꯅꯤ? ꯑꯩ ꯊꯣꯛꯄ ꯌꯥꯅꯕ ꯂꯝꯕꯤ ꯌꯦꯡꯂꯨꯒꯦ. ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯕ ꯍꯥꯏꯕꯁꯨ ꯑꯩ ꯌꯦꯡꯉꯒꯦꯀꯣ ꯆꯅꯨ. ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯕꯨꯡ. ꯅꯪ ꯁꯤꯗ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯀꯣ. ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯩꯔꯝꯂꯕꯗꯤ ꯏꯕꯥꯅꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯆꯅꯨ. ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯏꯕꯨꯡ. ꯍꯜꯂꯛꯀꯦ. ꯑꯗꯨ ꯆꯅꯨ, ꯅꯪ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯝꯒꯅꯨꯀꯣ. ꯁꯤꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯍꯜꯂꯛꯇ꯭ꯔꯗꯤ ꯅꯪ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯣꯀꯣ. ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ, ꯑꯩꯒꯤ ꯈꯨꯗꯣꯞꯁꯤꯡꯁꯦ ꯄꯥꯏꯁꯤꯜꯂꯨ. ꯑꯩ ꯊꯣꯛꯑꯦꯀꯣ ꯆꯅꯨ. ꯃꯥꯏꯄꯥꯛꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯄꯥꯛ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ. ꯆꯅꯨꯗꯤ ꯃꯥꯏꯄꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯄꯤ ꯃꯔꯥ ꯆꯦꯟꯗꯨꯅ ꯎ ꯑꯍꯣꯕ ꯑꯆꯧꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ. ꯑꯗꯨꯕꯨ ꯃꯥꯏꯄꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗ꯭ꯔꯦ. ꯃꯥꯏꯄꯥꯛ ꯍꯥꯏꯐꯦꯠ ꯇꯨꯃꯤꯟꯅ ꯈꯜꯂꯤ. ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯅ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯇꯔꯥꯏꯅꯗꯤ ꯍꯦꯛꯇ ꯍꯜꯂꯣꯏ. ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯂꯥꯟꯃꯤ ꯌꯥꯎꯔꯤꯕꯅꯤꯅ. ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯅ ꯈꯜꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯏꯄꯥꯛ ꯇꯝꯅ ꯂꯤꯔꯨꯡ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ. ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ. ꯂꯥꯟꯃꯤ ꯑꯃꯅ, ꯃꯥꯏꯄꯥꯛ ꯇꯦꯟꯅ ꯄꯥꯟꯈ꯭ꯔꯦ. ꯑꯩꯒꯤ ꯇꯦꯟꯅꯅꯤ ꯄꯥꯜꯂꯤꯗꯣ. ꯁꯅꯥ ꯐꯪꯂꯅꯤ. ꯅꯪꯒꯤ ꯇꯦꯟꯖꯩꯗꯣ ꯃꯤꯡ ꯂꯣꯏꯅ ꯊꯥꯕ꯭ꯔꯣ? ꯂꯥꯟꯃꯤ ꯑꯃꯅ, ꯊꯥꯗ꯭ꯔꯁꯨ ꯈꯪꯉꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕ. ꯋꯥꯊꯤ ꯇꯧꯔꯒ ꯂꯩꯔꯒꯨꯝꯁꯤ, ꯐꯥꯅꯕ ꯇꯧꯁꯤ. ꯑꯁꯣꯝꯗ ꯈꯔ ꯑꯃ ꯆꯠꯂꯣ, ꯏꯅꯤꯡꯊꯧꯗꯨꯁꯨ ꯄꯥꯎ ꯄꯤꯈꯣ. ꯂꯥꯟꯃꯤ ꯑꯃꯅ, ꯑꯩ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯨꯔꯒꯦ. ꯑꯩꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯕꯗꯤ ꯆꯅꯨꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ. ꯑꯗꯨꯗꯤ ꯑꯩ ꯀꯝꯗꯧꯁꯤꯒꯦ? ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯕꯅ ꯑꯩ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ. ꯑꯗꯨꯕꯨ ꯑꯩ ꯆꯅꯨꯒꯤꯗꯃꯛ ꯃꯌꯥꯝꯁꯦ ꯂꯥꯟꯊꯦꯡꯅꯒꯦꯀꯣ. ꯍꯦ ꯏꯃꯥ ꯄꯥꯕ, ꯅꯆꯥꯕꯨ ꯊꯧꯅꯥ ꯂꯧꯁꯤꯡ ꯍꯥꯞꯄꯤꯌꯨꯀꯣ. ꯁꯣꯝꯗꯅ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯃꯥꯏꯄꯥꯛ ꯇꯦꯟ ꯃꯔꯨ 10ꯒꯤ ꯃꯊꯛꯇ ꯄꯟꯗꯨꯅ ꯂꯩꯍꯧꯔꯦ, ꯂꯨꯛꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ? ꯍꯩ, ꯐꯪꯅꯕ ꯊꯤꯌꯨ. ꯃꯥꯒꯤ ꯃꯁꯥꯗꯣ ꯃꯀꯛ ꯀꯛꯂꯒ ꯁꯥꯗ ꯄꯤꯖꯗꯧꯔꯤꯕꯅꯤ. ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯂꯧꯍꯦ ꯂꯥꯟꯃꯤ. ꯍꯣꯏ ꯅꯤꯡꯊꯧ. ꯁꯅꯥꯒꯤ ꯂꯤꯛ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯀꯝꯗꯧꯔꯕ? ꯏꯅꯤꯡꯊꯧ, ꯃꯥꯒꯤ ꯂꯣꯠꯐꯝ ꯈꯪꯂꯦ. ꯐꯥꯒꯗꯕꯗ ꯃꯉꯥꯏꯔꯕꯅꯤ. ꯃꯥꯏꯄꯥꯛꯅ ꯃꯐꯝ ꯈꯪꯗꯕ ꯂꯥꯡ ꯈꯔ ꯊꯥꯛꯆꯤꯜꯂꯝꯕꯅ ꯍꯦꯛꯇ ꯆꯪꯕ ꯉꯝꯗꯕꯒꯤ ꯈꯔ ꯇꯞꯄꯩ ꯋꯥꯅꯤ ꯏꯅꯤꯡꯊꯧ. ꯐꯥꯕꯨ ꯐꯥꯔꯝꯕꯁꯨ ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ. ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯅꯨꯄꯤ. ꯐꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛꯁꯝ ꯀꯛꯂꯒ ꯐꯧꯔꯒꯅꯦ ꯊꯝꯒꯦ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯅꯕ, ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅꯕ. ꯍꯣꯏ ꯏꯅꯤꯡꯊꯧ. ꯀꯤꯍꯦ ꯍꯧꯖꯤꯛꯀꯤ ꯏꯅꯤꯡꯊꯧꯒꯤ ꯃꯑꯣꯡꯗꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯃꯥꯏꯄꯥꯛ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯀꯌꯥ ꯉꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯥꯏꯄꯥꯛꯀꯤ ꯃꯄꯥꯟꯗꯒꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧꯁꯨ ꯑꯗꯨꯝ ꯁꯤꯕꯩ ꯋꯥꯅꯤꯅꯦ. ꯑꯩꯒꯤ ꯅꯨꯄꯤꯒꯁꯦ ꯃꯤꯅ ꯑꯗꯨꯝ ꯂꯧꯈꯤꯕꯩ ꯋꯥꯅꯤꯅꯦ. ꯃꯥꯏꯄꯥꯛ ꯁꯤꯕ ꯌꯥꯗꯦ. ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ. ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏꯄꯥꯛꯄꯨ ꯐꯥꯕ ꯍꯥꯠꯄ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯕꯨ ꯁꯤꯗꯣꯏꯅꯤꯅꯦ. ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯎꯃꯪ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯄꯥꯛꯀ ꯌꯦꯛꯅꯕ ꯊꯝꯂꯒ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ. ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯃꯥꯏꯄꯥꯛ ꯌꯥꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯌꯥꯗꯕꯁꯨ ꯌꯥꯎꯔꯝꯃꯤ. ꯑꯩ ꯆꯅꯨ ꯀꯟꯗꯕ ꯌꯥꯗꯦ. ꯑꯗꯨꯒ ꯂꯥꯂꯣꯡ ꯑꯃ ꯍꯧꯔꯒꯦ ꯑꯩ. ꯃꯥꯏꯄꯥꯛ ꯌꯥꯗꯕ ꯂꯥꯟꯃꯤꯁꯤꯡꯅ
mai pak na chen ki ba mai kai dam na chang si lo noi khara mana asom lom na thalo mai pak ta mai pik u hin sing si di lan mi khara mana ado moi khara di lehuri ne lehuri ba mi sing do ining to na tak thok laga masa angang onlan ga da bani o lan mi khara di som da lai da na pare adu di haurage lan mai pak na masa pumba unawana sing yum sinduna lan mi singdu maningdagi amamam to oina machin men duna laukhawi aduga mangak leng duna hatlami haujik moi manga mukta ngai haurami moi manga du kibana pulapun sinduna thak thak nik duna leikre kaino ai khoi gelak minaba lan mi mayam do amata leram jisiba ai khoi khulai thadok na sengkrasi hoi ho mai pak ai khoi khulai thadok jare ai khoi bhat pi ganu lan mi manga du senkre asumna mai pak na lan mi singdu matang halak padagi lan mi amata changna pangam dana chena khirami tanja du da ning thodi mai pak sire aduna janusu pharamani haiduna harauduna ngaingam daba amagumna lan mi taramu ka laklami lan mi amana komai to mi sire ining thodi sido ne laine ada dum leiba ya basibu kamai to ni amana muk hairakpani ningthongna karaino lupa ga nupi ga do aduga lan mi sina noi tara kun ta ngairam mi sina iningtho lan mi mayam amadi umang asigi manung na lairi mai paki asi baksang do lokha da gi lokthok na ba kanu honnari aduga nupi du su mai paki asi baksang da wonduna adum laikre ningtho kari haiba yamna nushibagi mawong ni ne karai du phomado tao aingon tao thang asina mafum maduda nupi su nupa si basu makak lak hat ke he noi mang thang ne e koi dawrage mang taw hairaga ipa pakhalaga lairi budubo aduga moi ani sina kapi sina kari gina ining thaw mabani gi se harau bu kapi ne akapalan mi duna nati harau bu kana kapnage lan mi duna tumi leyu ne kari no ne moi sing sibu kayom itau tawida hai adudi kari kapli no ne naron chumune ai sauba ngai ne lei ganu ne noi ba kapli bulan mi ani duna wari pumba haubudagi loyo phawbuli rami ningthaudu ki bani yadri aduk yam krabulan mi singdu loina hat graiba adusu mai pak mathantana o aduga khara tamak heuraba ko ai su kauri mai pak to lan dai raba ai gi achan lan min hai basi lan mina ai sana phang tar se ining tho ai khoina mai pak ka ba madile ning thona khanghau dana sana pamba pau pu ba lan mi du thangna chop law na thili masi pumba nang na thogon bangak tani lan mina ai siri ining thona dupi da chok ba gini ngasi oire phibam si masi si da phawba wa hairam laga si ne lan mi khara duna mai pak thole ining thaw kadai siani ha karai mai pak na chanu bu puduna tholak pada ningthau thengna rami ningthau ki bana loire aduga mai pak ti saw bana loire aduga mai pak ni ningthau bu hat lagi matagum chongsilak pa aduda ningthau na ngai khom mai pak ningthau ai sirabadi leibak se ningthau pa laroi atopa leibak na landa silakani aduna ai bu kan mi ai lale mai pak ai ngasi dagi nupi amata lamjaroi ai bu happy gano karigumba aigi lambida ayet pipirake khalaba konungna laklaga nangak ado kakkadabani khanguna aduga mana lebak asigi nupi angak nache nachan singda phattaba natu oining mayo khal laklaba nang ai khangjare maka tarak pasu ai konungda gyan tana tumine lejarage ai lale magi thang sisu iga tanine tawisi mai pak na ningthau bangak pirami aduga chanu bu puduna chatkirami ningthau di ki bana konung nan bhawa ngamdana kaplami maduda
ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯊꯦꯝꯗꯨꯅ ꯅꯤꯡꯊꯧꯕꯨ ꯀꯣꯅꯨꯡꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯏꯄꯥꯛꯀ ꯆꯅꯨꯒꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯗꯨꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯆꯝꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯤꯡꯖꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯃꯥꯏꯄꯥꯛꯀ ꯆꯅꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫